ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯏꯕ ꯁꯨꯔꯒꯤ ꯅꯤꯡꯊꯧꯔꯦꯜ ꯄꯍꯥꯔꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯔꯤꯡꯗ ꯃꯥꯄꯟ ꯁꯨꯕ ꯄꯟꯗꯨꯞ ꯐꯥꯎꯕ ꯊꯝꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯊꯝꯖꯒꯗꯧꯔꯤꯕ ꯑꯁꯤꯅ 10 ꯁꯨꯕ ꯄꯟꯗꯨꯞꯇ ꯕꯣꯝꯕꯦꯗꯒꯤ ꯂꯈꯅꯧ ꯑꯃꯁꯨꯡ 11 ꯁꯨꯕ ꯄꯟꯗꯨꯞꯇ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯝ ꯁꯔꯃꯔꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯄꯟꯗꯨꯞ ꯑꯅꯤ ꯑꯁꯤꯅꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯖꯅꯤꯡꯕ ꯑꯃꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯅꯤꯡꯕ ꯑꯃꯅ ꯆꯠꯊꯖꯔꯛꯏꯕ ꯁꯨꯔꯒꯤ ꯅꯤꯡꯊꯧꯔꯦꯜ ꯄꯍꯥꯔꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯔꯤꯡ ꯑꯁꯤ ꯑꯩꯍꯥꯛ ꯏꯁꯥꯃꯛꯅ ꯏꯖꯔꯒ ꯑꯩꯍꯥꯛꯅ ꯃꯇꯝ ꯑꯃ ꯇꯧꯖꯔꯝꯕ ꯁꯅꯊꯣꯡ ꯍꯥꯏꯔꯤꯕ ꯊꯥꯒꯤ ꯆꯦꯐꯣꯡ ꯑꯗꯨꯒꯤ ꯑꯈꯟꯅꯕ ꯆꯦꯐꯣꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯤꯠ ꯔꯠꯅ ꯅꯣꯡꯃꯥꯏꯊꯦꯝ ꯄꯍꯥꯔꯤꯒꯤ ꯃꯐꯝꯗ ꯀꯠꯆꯕ ꯁ꯭ꯔꯙꯥꯟꯖꯂꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 2007ꯗ ꯐꯣꯡꯖꯈꯤꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯒꯤ ꯃꯗꯨꯒꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯑꯁꯤꯗ ꯉꯁꯤ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ 10 ꯁꯨꯕ ꯄꯟꯗꯨꯞ ꯕꯣꯝꯕꯦꯗꯒꯤ ꯂꯈꯅꯧ ꯑꯃꯁꯨꯡ 11 ꯁꯨꯕ ꯄꯟꯗꯨꯞꯇ ꯑꯔꯥꯝꯕꯝ ꯁꯃꯔꯦꯟꯗ꯭ꯔ ꯄꯟꯗꯨꯞ ꯑꯅꯤ ꯑꯁꯤ ꯊꯝꯖꯒꯦ꯫ ꯃꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯅꯣꯂꯨꯛꯆꯔꯤ꯫ 10 ꯁꯨꯕ ꯄꯟꯗꯨꯞ ꯕꯣꯝꯕꯦꯗꯒꯤ ꯂꯈꯅꯧ꯫ ꯂꯥꯡꯖꯦꯡ ꯃꯊꯣꯛꯅꯔꯕ ꯅꯍꯥ ꯑꯃꯗ ꯑꯀꯤꯕ ꯀꯔꯤꯕꯨ ꯂꯩꯔꯨꯒꯅꯤ? ꯄꯥꯝꯖꯕꯒꯤꯗꯃꯛꯇꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯅꯗꯕ ꯅꯠꯇꯕ꯭ꯔꯥ? ꯕꯣꯝꯕꯦ ꯌꯧꯕ ꯀꯣꯟꯅꯅꯕ ꯁꯦꯜ ꯌꯥꯎꯈꯤꯕ ꯅꯠꯇꯦ꯫ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯅ ꯊꯨꯃꯠꯈꯤꯗꯨꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯒ ꯂꯣꯏꯔꯦ ꯂꯦꯞꯂꯛꯈꯤꯕꯅꯤ꯫ ꯃꯍꯤꯁꯨꯔꯒꯤ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗꯒꯤ ꯕꯣꯝꯕꯦꯔꯣꯝꯗ ꯍꯟꯒꯗꯧꯕ ꯁꯥꯇ꯭ꯔ ꯀꯥꯡꯕꯨꯗ ꯍꯥꯏꯖꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯈꯣꯡꯆꯠꯅꯤ꯫ ꯃꯇꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯄꯍꯥꯔꯤꯅ ꯑꯩꯒꯤ ꯗꯥꯏꯔꯤꯗꯒꯤ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯄꯍꯥꯔꯤꯅ ꯏꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ 2002ꯗ ꯐꯣꯡꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯃꯗꯨꯗ ꯑꯁꯨꯝꯅ ꯄꯜꯂꯤ, ꯑꯩ ꯀꯣꯠ ꯇꯧꯖꯔꯤ: ꯑꯩ ꯕꯣꯝꯕꯦ ꯆꯠꯅꯤꯡꯉꯤ, ꯅꯈꯣꯏꯅ ꯑꯩꯕꯨ ꯒꯥꯏꯗ ꯇꯧꯕꯤꯌꯨ, ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯇꯨꯅ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯕ ꯇꯥꯔꯦ꯫ ꯔꯦꯜꯒꯤ ꯗꯥꯕꯥ ꯃꯅꯨꯡꯗ ꯏꯁꯩ ꯁꯛꯇꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯆꯠꯃꯤꯟꯅꯩ꯫ ꯑꯩꯁꯨ ꯍꯤꯟꯗꯤ ꯐꯤꯂꯝꯒꯤ ꯏꯁꯩ ꯀꯌꯥ ꯁꯛꯈꯤ꯫ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯁꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯛꯍꯟꯈꯤ꯫ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯥꯇ꯭ꯔꯤ 4 ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯒ ꯌꯥꯝꯅꯃꯛ ꯂꯣꯟꯗꯤꯟꯅꯔꯛꯈꯤꯕꯗꯨ ꯃꯦꯍꯇꯥꯒ ꯐꯤꯔꯣꯖꯒꯅꯤ꯫ ꯄꯨꯅꯥ ꯌꯧꯔꯛꯄꯗ ꯃꯐꯝꯗꯨꯗꯒꯤ ꯌꯥꯎꯔꯛꯄ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯪꯈꯤꯁꯤ, ꯆꯥꯛ ꯆꯥꯈꯤꯁꯤ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯦ꯫ ꯄꯨꯅꯥꯗꯒꯤ ꯕꯣꯝꯕꯦ ꯂꯥꯞꯇ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12ꯔꯣꯝ ꯌꯧꯕ ꯑꯗꯨꯋꯥꯏꯗ ꯕꯣꯝꯕꯦ ꯕꯤ.ꯇꯤ. ꯌꯧꯏ꯫ ꯕꯣꯝꯕꯦꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠꯀꯤ ꯃꯇꯥꯡꯗꯗꯤ ꯑꯩꯗꯤ ꯄꯨꯔꯥꯄꯨꯔꯤ ꯖꯤꯔꯣꯅꯤ꯫ ꯑꯩꯅ ꯊꯨꯡꯂꯨꯒꯗꯧꯔꯤꯕꯁꯤ ꯑꯟꯙꯦꯔꯤꯗ ꯂꯩꯕ ꯖꯒꯣꯏꯒꯤ ꯀꯥꯡꯕꯨ ꯂꯤꯇꯜ ꯕꯦꯂꯦ ꯇ꯭ꯔꯨꯞꯇꯅꯤ꯫ ꯏꯝꯐꯥꯜꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯣꯖꯥ ꯕꯥꯕꯨ ꯇ꯭ꯔꯨꯞ ꯑꯗꯨꯗ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯧꯅꯕꯒꯤꯗꯃꯛ ꯃꯦꯍꯇꯥꯒ ꯐꯤꯔꯣꯖꯒꯅ ꯇꯦꯛꯁꯤ ꯑꯃ ꯐꯥꯕꯤꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯌꯥꯝꯅ ꯐꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯑꯃ ꯍꯦꯛ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯅ ꯆꯠꯀꯗꯕ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯍꯤꯡ ꯑꯊꯦꯡꯕꯗꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯪꯗꯨꯅ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯄꯤꯕꯤꯅꯕ ꯃꯦꯍꯇꯥꯒ ꯐꯤꯔꯣꯖꯒꯅ ꯄꯨꯂꯤꯁ ꯑꯣ.ꯁꯤꯗ ꯍꯥꯏꯕꯤꯕꯗꯒꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯄꯤꯗꯨꯅ ꯑꯩꯕꯨ ꯇꯦꯛꯁꯤ ꯑꯗꯨꯗ ꯑꯟꯙꯦꯔꯤ ꯌꯧꯅꯕ ꯊꯤꯟꯕꯤꯔꯦ꯫ ꯑꯟꯙꯦꯔꯤꯒꯤ ꯂꯤꯇꯜ ꯕꯦꯂꯦ ꯇ꯭ꯔꯨꯞ ꯌꯧꯕꯗ ꯅꯣꯡꯌꯥꯏ ꯈꯔ ꯍꯦꯜꯂꯦ꯫ ꯕꯣꯝꯕꯦꯕꯨ ꯌꯧꯈ꯭ꯔꯕꯗꯤ ꯊꯣꯛꯑꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯇꯅꯤ ꯃꯥꯡꯑꯣꯏꯅꯈꯤꯕ꯫ ꯊꯥꯖꯈꯤꯕꯒꯤ ꯃꯔꯝ ꯂꯩ꯫ ꯀꯣꯠ ꯇꯧꯕ ꯂꯣꯏꯖꯈ꯭ꯔꯦ꯫ ꯕꯣꯝꯕꯦꯕꯨ ꯌꯧꯈ꯭ꯔꯕꯗꯤ ꯊꯣꯛꯑꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯇꯅꯤ ꯃꯥꯡꯑꯣꯏꯅꯈꯤꯕ꯫ ꯊꯥꯖꯈꯤꯕꯒꯤ ꯃꯔꯝ ꯂꯩ꯫ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟ, S.D. ꯕꯔꯃꯟ ꯃꯇꯝꯗꯨꯒꯤ ꯕꯣꯝꯕꯦ ꯍꯤꯟꯗꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯊꯣꯏꯗꯣꯛꯅ ꯃꯃꯤꯡ ꯂꯩꯈꯤꯕ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯑꯃꯅꯤ꯫ ꯃꯩꯇꯩ ꯅꯤꯡꯉꯣꯜꯅ ꯄꯣꯛꯄꯅꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤꯅꯤ꯫ ꯃꯩꯇꯩ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯍꯥꯏꯕꯗꯨ ꯄꯍꯥꯔꯤꯅ ꯈꯪꯈꯤ꯫ ꯃꯄꯥꯕꯨꯡ ꯊꯥꯅꯤꯟꯒ S.D. ꯕꯔꯃꯟꯒ ꯀꯣꯜꯀꯇꯥꯗ ꯎꯅꯗꯨꯅ ꯈꯪꯅꯈꯤꯁꯨ ꯍꯥꯏ꯫ S.D. ꯕꯔꯃꯟꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯍꯥꯏꯕ ꯃꯩꯇꯩ ꯃꯆꯥ ꯑꯃꯁꯨ ꯕꯣꯝꯕꯦꯗ ꯂꯩꯔꯤ꯫ ꯊꯤꯡꯕꯥꯏꯖꯝ ꯕꯥꯕꯨ ꯁꯤꯡꯍ ꯀꯧꯏ꯫ ꯄꯍꯥꯔꯤꯒ ꯕꯥꯕꯨ ꯁꯤꯡꯍꯒ ꯈꯪꯅꯩ꯫ ꯄꯍꯥꯔꯤꯅ ꯃꯍꯤꯁꯨꯔꯗ ꯆꯠꯈꯤꯕꯗ ꯕꯥꯕꯨ ꯁꯤꯡꯍꯒꯤ ꯑꯦꯗ꯭ꯔꯦꯁ ꯆꯦꯠꯅ ꯂꯣꯏꯅꯈꯤ꯫ ꯊꯤꯡꯕꯥꯏꯖꯝ ꯕꯥꯕꯨ ꯁꯤꯡꯍ ꯑꯣꯖꯥ ꯕꯥꯕꯨꯁꯤ 1923ꯗ ꯄꯣꯛꯄꯅꯤ꯫ ꯑꯣꯖꯥꯁꯨ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ
ꯊꯤꯡꯃꯥꯏꯖꯝ ꯕꯥꯕꯨ ꯁꯤꯡꯍ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯈꯨꯡꯒꯪꯗ ꯄꯣꯛꯏ ꯃꯁꯥꯒꯤ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯅꯥꯎꯔꯦꯝ ꯊꯃꯨꯡ ꯇꯈꯦꯜꯂꯝꯕꯝ ꯂꯩꯀꯥꯏꯗ ꯍꯣꯡꯒꯠꯂꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏꯒꯤ ꯑꯊꯣꯏꯕ ꯒꯨꯔꯨ ꯃꯩꯁꯅꯥꯝ ꯑꯃꯨꯕꯤ ꯁꯤꯡꯍꯒꯤ ꯑꯆꯥꯟꯕ ꯁꯦꯕꯣꯛ ꯑꯣꯏꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯔꯤꯕ ꯒꯨꯔꯨꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ꯫ 1955ꯇꯒꯤ 1960 ꯐꯥꯎꯕ ꯕꯣꯝꯕꯦꯗ ꯂꯤꯇꯜ ꯕꯦꯂꯦ ꯇ꯭ꯔꯨꯞ ꯀꯧꯕ ꯖꯒꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏꯒ ꯃꯩꯇꯩ ꯄꯨꯡꯒꯒꯤ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯃꯤ꯫ 1983ꯗꯒꯤ 1998 ꯐꯥꯎꯕ JNM ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯄ꯭ꯔꯙꯥꯟ ꯒꯨꯔꯨ ꯑꯣꯏꯔꯝꯂꯒ ꯄꯣꯊꯥꯕꯤꯔꯛꯈꯤ꯫ ꯑꯈꯤꯜ ꯃꯅꯤꯄꯨꯔ ꯀꯂꯥꯀꯥꯔ ꯁꯝꯃꯦꯂꯟꯅ ꯅ꯭ꯔꯤꯇ꯭ꯌꯥꯆꯥꯔꯌ 1984, ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯅ꯭ꯔꯤꯇ꯭ꯌ ꯔꯠꯅ 1991, ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯅ 1991, ꯒꯨꯔꯨ ꯇꯔꯨꯟ ꯀꯨꯃꯥꯔ ꯁꯟꯃꯥꯟ 2006 ꯑꯃꯗꯤ ꯄꯗꯃ ꯁ꯭ꯔꯤ 2007 ꯐꯪꯕꯤꯔꯕ ꯒꯨꯔꯨꯅꯤ꯫ ꯒꯨꯔꯨ ꯊꯤꯡꯕꯥꯏꯖꯝ ꯕꯥꯕꯨ ꯁꯤꯡꯍꯅ ꯄꯍꯥꯔꯤꯒ ꯁꯛꯈꯪꯅꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯑꯣꯖꯥꯁꯤ ꯑꯩꯅ ꯆꯠꯂꯒ ꯎꯅꯖꯔꯨꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯕꯤꯔꯤ, ꯉꯁꯤꯗꯤ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯦ꯫ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯒꯨꯔꯨ ꯍꯥꯏꯕꯗꯤ ꯒꯨꯔꯨ ꯑꯃꯨꯕꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯍꯥꯛꯁꯨ ꯁ꯭ꯔꯤ ꯕꯖ꯭ꯔꯅꯥꯊꯀꯤ ꯃꯥꯟꯗꯞꯇ ꯁꯦꯕꯥ ꯍꯦꯛ ꯍꯦꯛ ꯐꯪꯖꯔꯛꯈꯤ꯫ ꯄꯥꯕꯨꯡ ꯊꯥꯅꯤꯟꯒ ꯏꯃꯥ ꯏꯕꯦꯝꯃ ꯍꯦꯃꯣꯒꯅ ꯑꯩꯍꯥꯛꯄꯨ ꯂꯨꯅꯁꯨ ꯇꯧꯕꯤ꯫ ꯑꯗꯨꯅ ꯄꯍꯥꯔꯤꯒ ꯑꯗꯨꯝ ꯈꯪꯅꯔꯛꯈ꯭ꯔ ꯃꯥꯜꯂꯦ꯫ ꯒꯨꯔꯨ ꯑꯁꯤꯅ ꯒꯨꯔꯨ ꯕꯥꯕꯨꯅ ꯕꯣꯝꯕꯦꯗ ꯂꯩꯈꯤꯕ ꯑꯗꯨꯒ SD ꯕꯔꯃꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯗꯅ ꯑꯁꯨꯝꯅ ꯄꯟꯕꯤꯔꯛꯈꯤ꯫ ꯕꯣꯝꯕꯦꯒꯤ ꯑꯟꯙꯦꯔꯤꯗ ꯂꯤꯇꯜ ꯕꯦꯂꯦ ꯇ꯭ꯔꯨꯞ ꯍꯥꯏꯗꯨꯅ ꯖꯒꯣꯏꯒꯤ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯖꯒꯣꯏꯒꯤ ꯑꯐꯥꯎꯕ ꯕꯤꯔꯖꯨ ꯃꯍꯥꯔꯥꯖꯒ ꯌꯥꯝꯅ ꯆꯥꯟꯅꯖꯕ ꯔꯤꯁꯤ ꯕꯔꯙꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯂꯤꯡꯈꯠꯆꯔꯝꯕꯅꯤ꯫ ꯃꯥꯗꯤ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯒꯨꯜꯕꯔꯙꯟꯅ ꯌꯥꯝꯅ ꯋꯥꯅ ꯆꯂꯥꯏꯔꯝꯃꯤ꯫ ꯒꯨꯔꯨ ꯍꯥꯏꯕꯗꯤ ꯒꯨꯔꯨ ꯑꯃꯨꯕꯤ ꯍꯣꯏꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯑꯩꯍꯥꯛꯄꯨ ꯃꯐꯝꯗꯨꯗ ꯖꯒꯣꯏꯒ ꯄꯨꯡꯒꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯆꯍꯤ 5 ꯈꯔ ꯍꯦꯟꯅ ꯂꯩꯍꯟꯕꯤꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ 7-9 ꯂꯩꯃꯤꯟꯅꯔꯝꯕꯅꯤ꯫ ꯏꯪ ꯁꯣꯛ 1985 1955ꯗꯒꯤꯅꯤ꯫ ꯈꯔ ꯂꯩꯔꯀꯥꯟꯗ ꯅꯣꯡꯃ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟꯅ ꯐꯤꯂꯝꯒꯤ ꯏꯁꯩ ꯑꯃꯗ ꯃꯩꯇꯩ ꯄꯨꯡ ꯌꯥꯎꯍꯟꯅꯕ ꯊꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯊꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯆꯠꯈꯤ꯫ ꯀꯔꯤ ꯐꯤꯂꯝꯒꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯑꯥꯁꯥ ꯚꯣꯁꯂꯦꯅ ꯁꯛꯄ ꯏꯁꯩ ꯑꯃꯗ ꯑꯩꯍꯥꯛꯅ ꯌꯩꯕ ꯃꯩꯇꯩ ꯄꯨꯡ ꯃꯇꯦꯛ ꯑꯃ ꯌꯥꯎꯍꯟꯈꯤ꯫ ꯏꯕꯦꯝꯃ ꯁꯨꯔꯖꯃꯨꯈꯤ ꯑꯩ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯕꯤꯈ꯭ꯔꯕꯤ ꯊꯤꯌꯥꯝ ꯁꯨꯔꯖꯃꯨꯈꯤ ꯗꯦꯕꯤꯅꯤ ꯒꯤ ꯈꯣꯡꯂꯣꯏꯒꯤ ꯖꯒꯣꯏꯁꯨ ꯌꯥꯎꯈꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤ ꯁꯨꯅꯤꯜ ꯗꯠꯇꯒ ꯅꯨꯇꯟꯒ ꯀꯨꯝꯕ 1959ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯁꯨꯖꯥꯇꯥ ꯍꯥꯏꯕ ꯐꯤꯂꯝꯒꯤꯅꯤ꯫ ꯐꯤꯂꯝ ꯑꯗꯨꯅꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯄꯥꯡꯊꯣꯛꯄ ꯖꯒꯣꯏ ꯏꯁꯩꯒꯤ ꯁꯤꯟ ꯑꯃꯗ ꯐꯤꯂꯝꯗꯨꯗ ꯌꯥꯎꯕ ꯑꯩꯈꯣꯏ ꯖꯒꯣꯏ ꯏꯁꯩꯒꯤ ꯁꯤꯟ ꯑꯃꯗ ꯁꯨꯔꯖꯃꯨꯈꯤꯅ ꯀ꯭ꯔꯤꯁꯅ ꯁꯥꯕ ꯖꯒꯣꯏ ꯃꯇꯦꯛ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯐꯤꯂꯝꯗꯨ ꯊꯣꯔꯛꯈꯤꯕ ꯃꯇꯝꯗ ꯊꯤꯡꯃꯥꯏꯖꯝ ꯕꯥꯕꯨꯅ ꯌꯩꯕ ꯃꯩꯇꯩ ꯄꯨꯡ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯏꯝꯐꯥꯜꯗ ꯋꯥꯔꯤꯅꯈꯤ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯆꯤꯟ ꯗꯦꯕꯅ ꯑꯩꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ, ꯃꯩꯇꯩꯒꯤ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯆꯟꯕ ꯐꯤꯔꯣꯜ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯩꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯁꯨꯇꯤ ꯆꯠꯄ ꯈꯨꯗꯤꯡ ꯃꯩꯇꯩꯒꯤ ꯐꯤꯔꯣꯜ ꯌꯥꯝꯅ ꯇꯄꯛꯇꯨꯅ ꯂꯩꯈꯤ꯫ ꯄꯍꯥꯔꯤꯅ ꯕꯣꯝꯕꯦꯗ ꯒꯨꯔꯨ ꯕꯥꯕꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯗꯅ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯈꯤ꯫ ꯑꯣꯖꯥ ꯕꯥꯕꯨꯅ ꯇꯥꯛꯄꯤꯔꯝꯕꯗꯣ ꯑꯩ ꯄꯟꯖꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯁꯨꯇꯤ ꯊꯣꯔꯛꯈꯤꯕ ꯃꯇꯥꯡꯗꯒ ꯊꯦꯡꯅꯗꯨꯅ ꯊꯤꯀꯥꯅ ꯂꯧꯈꯤꯕ꯭ꯔꯥ, ꯃꯤꯉꯣꯟꯗꯒꯤꯕꯨ ꯂꯧꯔꯛꯈꯤꯔꯤꯗꯔꯥ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯑꯩꯒꯤ ꯊꯤꯀꯥꯅ ꯆꯞ ꯆꯥꯅ ꯂꯥꯛꯈꯤ꯫ ꯍꯥꯟꯅ ꯂꯥꯛꯀꯅꯤꯀ ꯈꯪꯍꯜꯂꯛꯈꯤꯗꯦ, ꯍꯦꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯅꯨꯡꯗ ꯁꯤꯟꯅꯗꯨꯅ ꯁꯆꯤꯟ ꯗꯦꯕꯒ ꯎꯅꯍꯟꯈꯤ꯫ ꯈꯔ ꯂꯩꯔꯒ ꯂꯈꯅꯧꯗ ꯏꯁꯩ ꯇꯝꯂꯨꯔꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯁꯦꯜ ꯊꯨꯝ ꯏꯌꯥꯎ ꯌꯥꯎꯔꯛꯈꯤꯗ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯊꯥ ꯑꯃꯔꯣꯝ ꯂꯩꯃꯤꯟꯅꯈꯤ ꯍꯥꯏꯅ ꯑꯣꯖꯥ ꯕꯥꯕꯨꯅ ꯇꯝꯕꯤꯔꯛꯈꯤꯕꯅꯤ꯫ ꯁꯆꯤꯟ ꯗꯦꯕ ꯕꯔꯃꯟ 1850ꯗꯒꯤ 1862 ꯐꯥꯎꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕ ꯏꯁꯟ ꯆꯟꯗ꯭ꯔ ꯃꯅꯤꯛꯌ ꯏꯁꯟ ꯆꯟꯗ꯭ꯔ ꯗꯦꯕ ꯕꯔꯃꯟꯒꯤ ꯃꯆꯥꯅꯨꯄꯥ ꯅꯕꯗꯤꯞ ꯆꯟꯗ꯭ꯔ ꯗꯦꯕ ꯕꯔꯃꯟ ꯕꯍꯥꯗꯨꯔꯒꯤꯅ ꯂꯣꯏꯅꯕꯤꯁꯤꯡ ꯄꯥꯟꯅꯗꯨꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥ 5, ꯅꯨꯄꯤ 3 ꯄꯨꯟꯅ
मापनगी इतोन तोनबनी हौजिकी बांग्लादेश की कुमिल्लादा अक्टोबर टांग अमा 1906 दा पोकी कोलकाता यूनिवर्सिटी की BA नी अपोप नवदीप चंद्र देव बर्मन सितार खोंबदा मतमदुगी अफावबनी मपा इबुंगोदगी सितार खोंब तमलक्तुना सुर संगीत की लमदा खोंदारक्की 1939 दगी 1944 फावब कलकत्तादा बेंगोली सैसक्पा अमदी फिल्म की सैरांगबा अमा ओइना लेरमी मतुंग अक्टोबर टांग 38 1975 दा नोंगा खिद्रीबा फावब बॉम्बेदा हिंदी फिल्म की अफावब सैरांगबा अमा ओइरमी मरक मरक तांगना सु सैसक्लमी सचिन देव बर्मन बु पोपी ममा इबेमा मैतै सागैगी सनसम निंगोलनी निरुपमा कवि मणिपुरी साहित्य परिषद इम्फालना मपान लमगी मणिपुरी साहित्यकारसिंगदा 1976 तगी चाही अहुम खुदिंग पिरकलिबा कामिनी कुमार गोल्ड मेडल हाइबा असिदा पल्लिबा कामिनी कुमार बु पोकपा सनसम जितेंद्र सिंह की मचन नुपी सनसमगी इमुंग असी कुमिल्लादा लेरंबदगी कोना त्रिपुरा की अगरतलादा युमहोंगलक्की सचिन देव बर्मन की ममागा पोकमिनब मामगी मचानुपा सनसम कामिनी कुमार सिंह 1915 दगी त्रिपुरा की महाराज सर्विस चंगदुना सुपरिटेंडेंट ऑफ पुलिस तगी हौरगा मथंग मंतंग मंत्री फावो ओइरमी त्रिपुरा की निंगथौ अमदी मचा मसुसिंगना मैतै निंगोल लौबगी चटनबी परिंग अमा महाराज भाईगचंद्र हाइबदी 1759 दगी 69 अदुगा अमुक मथंगदना 1763 दगिना 98 ता फावो पानकिबा महाराज भाईगचंद्र न मजा इबेमा हरिशेश्वरीबु तखेल त्रिपुरा निंगथौ राजधर मनिक्यदा थाजखिबदगी लेरखी निंगथौ कोनगी मचा नुपीसिंगता नतना मणिपुरी सागैगी निंगोल सिंगनसु त्रिपुरा की निंगथौ कोनदा ओंबगी थवोंग चटनरखी राजधर मनिक्य की मचानुपा काशी चंद्र मनिक्य काशी चंद्र मनिक्य से 1826 तैना 29 फाव लेरंबनी असिसु कुटी लखी कौबी मणिपुरी निंगथेम निंगोल अमा लौखी मागी तुंगदा पानखिबा मचा थोकपा कृष्ण किशोर मानिक्य न महाराज मार्जित की चंद्रकला विधुकला अमदी पूर्णकला कौबी मचानुपी अमुक अहुमक्ता नतना बामो निंगोल अमसु यावना मागी महारानी सिंगी मनुंगदा मणिपुरी महारानी मरी यावखी कृष्ण किशोर की मतुंगदा पानखिबा मचानुपा ईशन चंद्र मनिक्य ईशन चंद्र मनिक्य न पानखिबना 1850 दगिना 62 फावबनी ईशन चंद्र मनिक्य गिसु महारानी सिंगी मनुंगदा मोइरांगथेम निंगोल मुक्तावली कैसाम निंगोल जातीश्वरी अमदी खुमन थेम निंगोल चंद्रेश्वरी कौबी मैतै निंगोल अहुम यावखी मथंगदा मनाउनिपा वीर चंद्र मानिक्य मसिना 1862 दगी 96 फाव पानखिबनी महा आकोगी वीर चंद्र मानिक्यना निंगथौ ओइखिबदसु निंगथेमचा निंगोल भानुमती पांगम्बम निंगोल राजेश्वरी अमदी खुमन थेम निंगोल मनमोहिनी कौबी मणिपुरी महारानी अहुम लेखी मतुंगदा पालखिबा मचानुपा राधा किशोर मानिक्य हाइबदी 1897 दगिना 1909 फाव पालंबा राधा किशोर मानिक्यसु मागी महारानी सिंगी मनुंगदा महाराज देवेंद्र हाइदी दका ताबा हैना खंगनबा महाराज देवेंद्र न पोकपी रत्नावती यावना थोंगाम निंगोल तुलसीवती अमदी मनाउनुपी मन मंजूरी लौदुना मैतै महारानी अहुम लेखी मतुंगी निंगथौसिंगनसु मैतै निंगोलसिंग लौनखी अदुबु महारानी की फमदी थिंदोकनखिद्रे ओजा थिंबाइजम बाबू सिंहना पहाड़ीबु SD बर्मनगा उनानखी अपोकपी ममागी मपा मपू हौरकफम थापना तामलबा चिंगलोल मापन कोइसिनबा मणिपुर कौबी लमदमदगी लाक्तुना तांगना उनरिबा मैतै मचानी खन्ना पहाड़ीबुसु सचिन देव बर्मना नुंसीबीखिबरा पहाड़ी की वा ताबीखी महाकी असिस्टेंट जॉयदेवा मतुंगदा अफावबा जॉयदेवा हारिसु मतुंगदा अफावबा म्यूजिक डायरेक्टर अमा ओइरखिबनी महाकी असिस्टेंट जॉयदेवदा पहाड़ीबु चांगयेंग तौहनकी पहाड़ी माई पाखिदे चिंगलैबाग मचागी हौनबी मिरोल हिंदी की खोंथोक सेंगलमद्रे
ꯁꯨꯔꯒꯤ ꯃꯔꯨ ꯆꯪꯕ ꯋꯥꯠꯂꯝꯂꯦ꯫ ꯑꯗꯨꯝꯅꯃꯛ ꯄꯍꯥꯔꯤꯒꯤ ꯁꯩꯍꯦꯛ ꯁꯩꯗꯥꯗ ꯊꯥꯖꯕꯗꯤ ꯂꯩꯈꯤꯕ꯭ꯔꯥ? ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯏꯟꯊꯣꯛꯄꯤꯔꯛꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯈꯣꯟꯖꯦꯜ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕ ꯍꯥꯏꯕꯗꯤ ꯀꯣꯔꯁꯇ ꯌꯥꯎꯗꯨꯅ ꯀꯣꯔꯁꯀꯤ ꯀꯥꯡꯕꯨꯗ ꯌꯥꯎꯅꯅꯕ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯅꯤꯡꯕ ꯀꯥꯏꯈꯤ꯫ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯣꯝꯕꯦ ꯇꯥꯟꯅ ꯂꯥꯛꯈꯤꯕꯒꯤ ꯃꯤꯁꯟ ꯐꯦꯜ ꯑꯣꯏꯈꯤ꯫ ꯃꯥꯏꯊꯤꯕ ꯈꯨꯗꯤꯡ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯅꯗꯕ꯭ꯔꯥ? ꯅꯤꯡꯍꯟꯅꯈꯤꯗꯦ꯫ ꯁꯨꯔ ꯁꯪꯒꯤꯠꯄꯨ ꯃꯆꯥ ꯈꯥꯏꯅ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯨꯅꯕ ꯑꯗꯨꯒ ꯍꯤꯟꯗꯤ ꯎꯔꯗꯨꯕꯨꯁꯨ ꯈꯪꯂꯛ ꯍꯩꯔꯛꯅꯕ ꯂꯈꯅꯧꯗ ꯆꯠꯂꯒꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ꯫ ꯂꯈꯅꯧ ꯆꯠꯀꯅꯤꯗꯤ ꯂꯦꯞꯂꯦ, ꯆꯠꯅꯕ ꯈꯣꯔꯁꯀꯤ ꯎꯄꯥꯏꯗꯤ ꯀꯗꯥꯏ? ꯃꯌꯨꯝꯗꯒꯤ ꯑꯁꯥ ꯇꯧꯔꯨꯅꯤꯉꯥꯏ ꯃꯃꯤꯁꯨ ꯎꯈꯤꯗꯦ꯫ ꯂꯤꯇꯜ ꯕꯦꯂꯦ ꯇ꯭ꯔꯨꯞꯀꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯗꯨꯗꯒꯤ ꯃꯇꯦꯡꯁꯨ ꯀꯔꯝꯅ ꯅꯤꯔꯨꯒꯅꯤ? ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯃꯇꯦꯡꯅꯤ꯫ ꯃꯥꯒꯤ ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯗꯒꯤ ꯑꯆꯦꯠꯄ ꯃꯔꯨꯞ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯁꯨ ꯍꯥꯂꯦꯡꯗꯕ ꯑꯔꯥꯝꯕꯝ ꯁꯃꯔꯦꯟꯗ꯭ꯔꯅꯤ꯫ ꯁꯣꯃꯔꯦꯟꯗ꯭ꯔꯅ ꯂꯨꯄꯥ 120 ꯈꯛꯇꯪ ꯊꯥꯕꯤꯔꯛꯅꯕ ꯆꯤꯊꯤ ꯑꯃ ꯏꯈꯤ꯫ ꯁꯃꯔꯦꯟꯗ꯭ꯔꯅꯁꯨ ꯃꯔꯨꯞꯀꯤ ꯅꯤꯡꯕ ꯀꯥꯏꯍꯟꯈꯤꯗꯦ, ꯄꯟꯊꯗꯅ ꯂꯨꯄꯥ 120 ꯊꯥꯈꯤ꯫ ꯁꯃꯔꯦꯟꯗ꯭ꯔꯅ ꯊꯥꯔꯛꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯈꯅꯧ ꯆꯠꯂꯒ ꯚꯥꯠ ꯈꯥꯟꯗꯦ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯄꯤꯊꯇ 1960ꯗꯒꯤ ꯏꯁꯩ ꯇꯝꯕ ꯍꯧꯈꯤ꯫ ꯏꯁꯩ ꯇꯝꯈꯤꯉꯩ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗꯒꯤ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯊꯥꯒꯤ ꯂꯨꯄꯥ 70 ꯐꯪꯈꯤ꯫ ꯃꯇꯨꯡ ꯗꯤꯁꯦꯝꯕꯔ 1963 ꯅꯠꯇ꯭ꯔꯒ 64ꯗ ꯁꯪꯒꯤꯠ ꯕꯤꯁꯥꯔꯠꯀꯤ ꯑꯔꯣꯏꯕ ꯄꯔꯤꯈꯥ ꯄꯤꯔꯝꯂꯒ ꯏꯝꯐꯥꯜꯗ ꯊꯣꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ 10ꯁꯨꯕ ꯄꯟꯗꯨꯞ ꯕꯣꯝꯕꯦꯗꯒꯤ ꯂꯈꯅꯧ ꯍꯥꯏꯕ ꯄꯟꯗꯨꯞ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪ 11ꯁꯨꯕ ꯄꯟꯗꯨꯞꯇ ꯑꯔꯥꯝꯕꯝ ꯁꯃꯔꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯄꯟꯗꯨꯞ ꯑꯁꯤ ꯄꯥꯊꯣꯛꯆꯒꯦ꯫ 1955ꯇ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ NCC ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯀꯝꯄꯦꯅꯤ DM ꯀꯣꯂꯦꯖꯗ ꯂꯤꯡꯈꯠꯈꯤ꯫ ꯀꯦꯞꯇꯦꯟ L.H. ꯍꯥꯔꯅꯦꯠꯅ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯈꯤ꯫ ꯃꯍꯥꯛ ꯑꯦꯡꯒ꯭ꯂꯣ ꯏꯟꯗꯤꯌꯥꯟ ꯃꯆꯥꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯅ ꯍꯟꯊꯅ ꯌꯦꯡꯕꯤꯈꯤꯕꯒꯤ ꯆꯩꯊꯦꯡ ꯐꯪꯂꯛꯈ꯭ꯔꯕ ꯑꯣꯐꯤꯁꯥꯔꯅꯤ꯫ ꯍꯥꯏꯗꯔꯕꯥꯗ ꯅꯤꯖꯥꯝꯒꯤ ADCꯁꯨ ꯑꯣꯏꯔꯝꯃꯤ꯫ NCCꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯌꯥꯎꯅꯈꯤ꯫ ꯁꯃꯔꯦꯟꯗ꯭ꯔ ꯄꯍꯥꯔꯤꯈꯣꯏꯁꯨ ꯌꯥꯎꯈꯤ꯫ ꯖꯨꯅꯤꯌꯔ ꯁ꯭ꯇꯨꯗꯦꯟꯠ N.K. ꯁꯅꯥꯖꯥꯎꯕꯒꯤ ꯀꯥꯡꯕꯨꯁꯨ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯃꯤꯟꯅꯈꯤ꯫ ꯁꯃꯔꯦꯟꯗ꯭ꯔꯅ NCCꯗ ꯁꯤꯅꯤꯌꯔ ꯑꯟꯗꯔ ꯑꯣꯐꯤꯁꯥꯔ ꯀꯥꯈꯤ꯫ ꯄꯍꯥꯔꯤꯅ ꯖꯨꯅꯤꯌꯔ ꯑꯟꯗꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ N.K. ꯁꯅꯥꯖꯥꯎꯕꯅ ꯁꯔꯖꯦꯟ ꯀꯥꯈꯤ꯫ ꯀꯦꯞꯇꯦꯟ ꯍꯥꯔꯅꯦꯠꯅ ꯁꯃꯔꯦꯟꯗ꯭ꯔ, ꯄꯍꯥꯔꯤ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕꯕꯨ ꯅꯛꯅ ꯂꯣꯏꯅꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗ NCCꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯔꯝꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯇ ꯇꯤꯟꯈꯤꯕꯒꯤ ꯃꯇꯥꯡꯁꯨ ꯌꯥꯎꯈꯤ꯫ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯇ ꯇꯤꯟꯁꯤꯟꯈꯤꯕ ꯑꯁꯤꯃꯛꯇꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜꯂꯤ, ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯃꯁꯨꯡ ꯔꯦꯁꯤꯌꯦꯜꯂꯤ ꯆꯥꯟꯅꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯦꯞꯇꯦꯟ ꯍꯥꯔꯅꯦꯠꯅ ꯃꯈꯣꯏꯗ ꯇꯣꯏꯅ ꯄꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯇꯧꯅꯈꯤ꯫ ꯑꯗꯨꯕꯨ ꯏꯁꯩꯒꯤ ꯑꯀꯟꯕ ꯏꯊꯛ ꯏꯄꯣꯝ ꯑꯃꯅ ꯆꯦꯟꯊꯗꯨꯅ ꯄꯨꯈꯤꯕ ꯄꯍꯥꯔꯤꯗꯒꯤ ꯃꯗꯨꯒꯨꯝꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯂꯥꯞꯊꯣꯛꯈꯤ꯫ ꯃꯁꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅꯕ ꯑꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯃꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯈꯤꯕ ꯁꯅꯥꯖꯥꯎꯕꯗꯒꯤꯁꯨ ꯂꯥꯞꯊꯣꯛꯂꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯃꯛꯀꯤ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯈꯤꯕꯇ ꯅꯠꯇꯅ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯕꯒꯤ ꯑꯆꯧꯕ ꯚꯥꯔ ꯂꯧꯈꯤꯕ ꯁꯃꯔꯦꯟꯗ꯭ꯔꯗꯒꯤꯁꯨ ꯀꯦꯞꯇꯦꯟ ꯍꯥꯔꯅꯦꯠꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯥꯞꯊꯣꯛꯈꯤꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯝꯅꯃꯛ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯥꯞꯊꯣꯛꯅꯔꯨꯔꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯒꯤ ꯇꯣꯔꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯃꯨꯛ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯥꯒꯠꯃꯤꯟꯅꯔꯛꯈꯤ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯑꯔꯥꯝꯕꯝ ꯁꯃꯔꯦꯟꯗ꯭ꯔ ꯄꯣꯛꯄꯒꯤ ꯆꯍꯤ ꯖꯨꯂꯥꯏ 12, 1935ꯇ ꯑꯗꯨꯒ ꯄꯣꯛꯑꯒ ꯇꯥꯏꯕꯪ ꯈꯣꯡꯗꯥꯕꯤꯔꯛꯑꯒ ꯖꯨꯟꯒꯤ ꯇꯥꯡ 10, 2000ꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯄꯤꯈꯤꯕꯅꯤ꯫
ꯑꯗꯨꯒ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤ ꯑꯦꯀꯥꯗꯃꯤꯛ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤꯗꯗꯤ ꯄꯣꯛꯄꯒꯤ ꯆꯍꯤ ꯑꯁꯤ ꯃꯥꯔꯆ 1 ꯑꯩꯈꯣꯏꯒꯤ 1938 ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯗꯤ ꯑꯁꯨꯝꯅ ꯄꯥꯜꯂꯤ ꯑꯁꯦꯡꯕ ꯑꯣꯖꯥ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯄꯣꯛꯄꯒꯤ ꯆꯍꯤꯗꯤ ꯖꯨꯂꯥꯏ 12 ꯑꯗꯨꯒ 1935ꯅꯤ ꯑꯔꯥꯝꯕꯝ ꯁꯃꯔꯦꯟꯗ꯭ꯔ ꯃꯅꯤꯄꯨꯔꯒꯤ ꯂꯝꯌꯥꯟꯕ ꯀꯕꯤ ꯑꯃ ꯑꯣꯏꯕꯤꯔꯝꯕ ꯀꯕꯤ ꯔꯠꯅ ꯑꯔꯥꯝꯕꯝ ꯗꯔꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡꯍꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅꯤ ꯃꯈꯥꯗ ꯃꯅꯥꯎꯅꯨꯄꯥ ꯂꯣꯀꯦꯟꯗ꯭ꯔ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯒꯤ ꯂꯝꯗꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝꯒꯤ ꯂꯝꯗꯁꯨ ꯑꯗꯨ ꯑꯦꯀꯥꯗꯃꯤꯛ ꯀꯦꯔꯤꯌꯔꯗꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯑꯣꯖꯥ ꯂꯣꯀꯦꯟꯗ꯭ꯔ ꯑꯔꯥꯝꯕꯝ ꯄ꯭ꯔꯣꯐꯦꯁꯔ ꯒ ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯥꯟꯇꯤꯕꯂꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯥꯟꯇꯤꯕꯂꯥꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯅ ꯈꯪꯅꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯗꯨꯒ ꯚꯦꯇꯔꯟ ꯖꯔꯅꯦꯂꯤꯁ ꯁꯦꯅꯤꯌꯔ ꯖꯔꯅꯦꯂꯤꯁ ꯁꯪꯈ꯭ꯋꯥ ꯑꯥꯔ ꯀꯦ ꯔꯅꯟꯖꯤꯠꯀꯤ ꯂꯣꯏꯅꯕꯤ ꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯁꯥꯍꯤꯇ꯭ꯌ ꯑꯃꯗꯤ ꯊꯤꯌꯦꯇꯔꯒꯤ ꯏꯇꯤꯍꯥꯁꯇ ꯑꯆꯧꯕ ꯃꯐꯝ ꯀꯟꯕꯤꯔꯝꯂꯕ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯏꯇꯤꯍꯥꯁꯀꯤ ꯂꯃꯥꯏꯁꯤꯡꯗꯁꯨ ꯅꯕꯦꯝꯕꯔ 22, 1964ꯗ ꯂꯤꯡꯈꯠꯄ ꯌꯥꯋꯣꯜ ꯏꯍꯧꯂꯨꯞ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ UNLFꯀꯤ ꯐꯥꯎꯟꯗꯔ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯑꯃꯗꯤ ꯀꯣꯟꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯃꯨꯠꯅꯥꯏꯗꯅ ꯂꯩꯍꯧꯔꯒꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣꯕꯨ ꯄꯣꯛꯄ ꯃꯙꯧ ꯃꯩꯅꯣ ꯁꯤꯡꯍ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔꯅꯤ ꯃꯕꯨꯗꯧꯒꯤ ꯃꯤꯡ ꯂꯧꯗꯨꯅ ꯊꯣꯛꯂꯛꯄ ꯂꯝꯕꯤꯒꯤ ꯃꯤꯡꯅꯤ ꯉꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯁꯒꯣꯜꯕꯟ ꯃꯩꯅꯣ ꯂꯩꯔꯛ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯄꯣꯛꯅꯐꯝ ꯃꯕꯨꯗꯧ ꯃꯩꯅꯣ IPꯒꯤ ꯂꯣꯏꯅꯕꯤ ꯈꯣꯝꯗꯣꯟ ꯁꯅꯥ ꯃꯍꯥꯔꯥꯖ ꯁꯨꯔꯆꯟꯗ꯭ꯔꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ ꯈꯣꯝꯗꯣꯟ ꯁꯅꯥ ꯍꯥꯏꯔꯤꯕꯤ ꯑꯁꯤ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯑꯗꯨꯅ ꯁꯃꯔꯦꯟꯗ꯭ꯔ ꯑꯄꯣꯛꯄꯒ ꯅꯧꯅ ꯀꯥꯏꯅꯈꯤꯗꯨꯅ ꯍꯥꯏꯗꯤ ꯀꯕꯤ ꯔꯠꯅ ꯑꯣꯖꯥ ꯁꯃꯔꯦꯟꯗ꯭ꯔꯕꯨ ꯄꯣꯛꯄꯤꯔꯝꯕ ꯀꯕꯤ ꯔꯠꯅ ꯑꯔꯥꯝꯕꯝ ꯗꯔꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡ ꯑꯁꯤ ꯌꯥꯝ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ 1944ꯗ ꯅꯣꯡꯒꯥ ꯄꯤꯈꯤꯕꯅꯤ ꯃꯃꯥ ꯏꯕꯦꯝꯃ ꯖꯥꯃꯤꯅꯤ ꯑꯁꯤꯅ ꯏꯃꯥ ꯏꯕꯦꯝꯃꯁꯤꯅ 1983ꯗ ꯅꯣꯡꯒꯥꯕꯤꯈꯤꯕꯅꯤ ꯑꯗꯣ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯄꯣꯛꯄ ꯀꯕꯤ ꯔꯠꯅ ꯗꯔꯦꯟꯗ꯭ꯔꯖꯤꯠꯅ ꯅꯣꯡꯒꯥꯈꯤꯕ ꯇꯥꯔꯒꯁꯨ ꯃꯃꯥ ꯏꯕꯦꯝꯃ ꯖꯥꯃꯤꯅꯤ ꯗꯦꯕꯤ ꯈꯛꯀꯤ ꯅꯥꯎꯀꯣꯟꯗ ꯆꯥꯎꯔꯛꯈ꯭ꯔꯒꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯀꯦꯊꯣꯛ ꯃꯧꯊꯣꯛꯂꯛꯇꯦ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯒꯤ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯇ ꯅꯨꯡꯉꯥꯏꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯃꯍꯥꯛꯁꯨ 1954ꯗ ꯖꯣꯅꯣꯁꯇꯣꯟ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯗꯨꯅ DM ꯀꯣꯂꯦꯖ ꯀꯥꯔꯛꯈꯤ ꯀꯣꯂꯦꯖ ꯑꯁꯤꯗꯒꯤ 1958ꯗ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ BA ꯄꯥꯁ ꯇꯧꯈꯤ BA ꯄꯥꯁ ꯇꯧꯕꯒ 1960 ꯐꯥꯎꯕ CC ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯂꯣꯀꯦꯟꯗ꯭ꯔꯅ MA ꯇꯝꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤ ꯃꯇꯨꯡ ꯄꯨꯅꯥꯗ ꯇꯝꯂꯨꯗꯨꯅ 1963ꯗ ꯄꯨꯅꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ MA ꯄꯥꯁ ꯇꯧꯈꯤ MA ꯂꯣꯏꯔꯗꯨꯅ ꯄꯨꯅꯥꯗꯒꯤ ꯏꯝꯐꯥꯜ ꯊꯣꯔꯛꯈꯤꯕꯗ ꯂꯈꯅꯧꯗ ꯄꯟꯊꯗꯨꯅ ꯄꯍꯥꯔꯤꯒꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄꯍꯥꯔꯤꯅ ꯃꯥꯒꯤ ꯑꯩꯒꯤ ꯗꯥꯏꯔꯤꯗ ꯑꯁꯨꯝꯅ ꯄꯜꯂꯝꯃꯤ ꯑꯩ ꯀꯣꯠ ꯇꯧꯖꯔꯤ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯅꯥꯗꯒꯤ ꯑꯔꯥꯝꯕꯝ ꯁꯃꯔꯦꯟꯗ꯭ꯔ ꯑꯩꯒꯤ ꯂꯩꯐꯝꯗꯨꯗ ꯊꯨꯡꯂꯈꯤ ꯃꯍꯥꯛ MA ꯐꯥꯏꯅꯦꯜ ꯄꯤꯔꯝꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯆꯍꯤ 4-5ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯈꯤ ꯑꯩꯒ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛ ꯂꯥꯛꯄꯅꯤ ꯑꯍꯤꯡ ꯑꯅꯤ ꯑꯩꯒꯤ ꯑꯄꯤꯛꯄ ꯀꯥꯗꯨꯗ ꯊꯥꯔꯤꯕ ꯌꯨꯕꯤ ꯊꯧꯔꯤꯒꯤ ꯆꯥꯔꯄꯥꯏꯒꯤ ꯐꯃꯨꯡꯗꯨꯗ ꯇꯨꯝꯃꯤꯟꯅꯗꯨꯅ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯈꯤ ꯃꯔꯨ ꯑꯣꯏꯅ DM ꯀꯣꯂꯦꯖ ꯇꯝꯂꯤꯉꯩ NCC ꯌꯥꯎꯔꯤꯉꯩꯗ ꯀꯦꯞꯇꯦꯟ ꯍꯥꯔꯠꯅꯦꯠꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯝꯕ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯇ ꯇꯤꯟꯈꯤꯕꯒꯤ ꯋꯥꯐꯝꯗꯨ ꯍꯧꯗꯣꯛꯇꯨꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯄꯥꯟꯗ ꯂꯩꯔꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯈꯪꯂꯛꯂꯦ ꯃꯄꯥꯟꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯗꯕ ꯃꯅꯤꯄꯨꯔ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯂꯧꯕ
ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯑꯝꯃꯒꯦ, ꯏꯁꯩꯒꯤ ꯄꯔꯤꯈꯥ ꯂꯣꯏꯔꯒ ꯊꯣꯔꯛꯂꯣ, ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯗꯥꯏꯔꯤꯗ ꯍꯥꯏꯕ ꯑꯣꯖꯥ ꯄꯍꯥꯔꯤꯅ ꯏꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯗ ꯌꯥꯎꯔꯤ꯫ ꯀꯣꯠ ꯇꯧꯕ ꯂꯣꯏꯖꯔꯦ꯫ ꯁꯃꯔꯦꯟꯗ꯭ꯔꯒꯤꯗꯤ NCC ꯌꯥꯎꯈꯤꯉꯩ ꯀꯦꯞꯇꯦꯟ ꯍꯥꯔꯅꯦꯠꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤꯕ ꯈꯨꯗꯤꯡꯗ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔꯕꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅꯔꯛꯂꯝꯒꯅꯤ꯫ ꯏꯪ ꯁꯣꯛ 1852 1952 ꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯃꯔꯦꯟꯗ꯭ꯔꯅ ꯖꯣꯅꯣꯁꯇꯣꯟꯗ ꯇꯝꯂꯤꯉꯩꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯈꯤꯕ ꯔꯥꯖꯅꯤꯇꯤ ꯏꯍꯧꯒꯤ ꯃꯔꯨꯝ ꯊꯨꯞꯇꯨꯅ DM ꯀꯣꯂꯦꯖꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ SN ꯆꯦꯇꯔꯖꯤ ꯂꯧꯊꯣꯛꯍꯟꯅꯕꯒꯤ ꯑꯀꯟꯕ ꯑꯟꯗꯣꯂꯟ ꯑꯃ ꯆꯠꯊꯈꯤ꯫ ꯏꯝꯐꯥꯜꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯁꯧꯒꯠꯇꯨꯅ ꯌꯥꯎꯁꯤꯟꯈꯤ꯫ ꯖꯣꯅꯣꯁꯇꯣꯟꯒꯤꯗꯤ ꯍꯦꯗꯃꯥꯁꯇꯔꯅ ꯀꯟꯅ ꯊꯤꯡꯗꯨꯅ ꯌꯥꯎꯍꯟꯈꯤꯗꯦ꯫ ꯅꯣꯡꯃꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯊꯣꯡ ꯅꯝꯕꯣꯟꯕꯤꯔꯣꯝꯗꯒꯤ, ꯉꯁꯤꯒꯤ ꯁꯥꯃꯨ ꯃꯈꯣꯡꯂꯣꯝꯗꯒꯤ BT ꯔꯣꯗ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯔꯣꯗꯇ, ꯍꯥꯏꯕꯗꯤ BT ꯔꯣꯗꯁꯤ 1957ꯗꯒꯤ ꯈꯛꯇ BT ꯔꯣꯗ ꯍꯥꯏꯅ ꯈꯪꯅꯔꯛꯄꯅꯤ, ꯍꯥꯟꯅꯗꯤ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯔꯣꯗ ꯍꯥꯏꯗꯅ ꯈꯪꯅꯔꯝꯕꯅꯤ꯫ ꯑꯗꯣꯝꯗꯒꯤ ꯂꯥꯛꯈꯤ꯫ ꯖꯣꯅꯣꯁꯇꯣꯟ ꯁ꯭ꯀꯨꯜꯒ ꯔꯨꯞꯍꯣꯜꯒ ꯃꯥꯌꯣꯛꯅꯔꯤꯕ ꯖꯒꯥ ꯑꯁꯤꯋꯥꯏ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯀꯪꯂꯥꯗ ꯂꯩꯕ 3ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯁꯤꯐꯥꯏꯁꯤꯡ ꯊꯣꯔꯛꯇꯨꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨ ꯆꯩꯕꯇ ꯅꯠꯇꯅ ꯁꯪꯒꯤꯟꯅ ꯐꯥꯎ ꯊꯤꯟꯗꯨꯅ ꯇꯥꯟꯈꯥꯏꯈꯤ꯫ ꯀꯌా ꯑꯃ ꯏ ꯇꯥꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯃꯇꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯩꯊꯥꯔꯣꯟ ꯀꯨꯝꯕꯥꯕꯗ ꯑꯁꯨꯝꯅ ꯂꯥꯆꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯣꯂꯦꯖ ꯁꯥꯇ꯭ꯔꯒ ꯑꯣꯖꯥꯒ ꯌꯥꯅꯗꯗꯨꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯅ ꯑꯟꯗꯣꯂꯟ ꯆꯠꯄ ꯂꯥꯎꯕꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ 100 ꯁꯤꯐꯥꯏꯅ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯈꯤ꯫ 13ꯅꯤ ꯂꯩꯄꯥꯛ ꯄꯣꯛꯄꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ 1,000 ꯔꯣꯝꯅ ꯂꯥꯎꯔꯛꯇꯨꯅ ꯖꯦꯜꯗ ꯊꯝꯈꯤꯕ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯊꯥꯗꯣꯛꯅꯕ ꯗꯥꯕꯤ ꯂꯥꯎꯖꯕꯗ ꯁꯤꯐꯥꯏꯒ ꯏꯟꯅꯕꯗ ꯁꯤꯐꯥꯏꯅ ꯐꯨꯗꯨꯅ ꯁꯥꯇ꯭ꯔ 10 ꯃꯔꯨꯝ ꯃꯀꯣꯛ ꯀꯥꯏ, ꯁꯪꯒꯤꯟꯅ ꯊꯤꯟꯗꯨꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯌꯥꯝꯅ ꯁꯣꯛꯏ ꯍꯥꯏꯗꯅ ꯆꯩꯊꯥꯔꯣꯟ ꯀꯨꯝꯕꯥꯕꯗ ꯂꯥꯆꯜꯂꯤ꯫ ꯊꯧꯗꯧ ꯑꯗꯨ ꯖꯣꯅꯣꯁꯇꯣꯟ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯇꯨꯃꯤꯟ ꯁ꯭ꯀꯨꯜꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯇꯤꯡꯉꯛ ꯌꯦꯡꯅꯍꯧꯏ꯫ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯅꯍꯧꯏ꯫ ꯅꯣꯡꯉꯥꯟꯕꯒꯗꯤ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯃꯍꯨꯠꯇ ꯑꯟꯗꯣꯂꯟ ꯌꯥꯎꯕ ꯆꯠꯅꯈꯤ꯫ ꯏꯝꯐꯥꯜꯒꯤ ꯖꯒꯥꯁꯤꯡꯗ ꯂꯝꯕꯤ ꯊꯤꯡꯕꯅꯆꯤꯡꯕ ꯆꯠꯊꯔꯝꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯈꯤ꯫ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕꯥꯕꯗ ꯁꯨꯃꯥꯏꯅ ꯂꯥꯆꯟꯕꯤꯔꯝꯃꯤ꯫ 19ꯅꯤ ꯁꯒꯣꯜꯁꯦꯟꯗ ꯐꯥꯏꯔꯦꯟꯒꯤ ꯁꯪꯀ꯭ꯔꯥꯟꯇꯤ ꯍꯧꯋꯦ, ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯟꯗꯣꯂꯟꯗ ꯅꯨꯃꯤꯠ 2 ꯀꯩꯊꯦꯜ ꯂꯦꯞꯄꯤ ꯍꯥꯏꯗꯅ ꯌꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤꯗꯩꯁꯤꯗ ꯑꯔꯥꯝꯕꯝ ꯁꯃꯔꯦꯟꯗ꯭ꯔꯁꯨ ꯌꯥꯎꯈꯤ꯫ ꯃꯍꯥꯛꯄꯨ ꯊꯣꯡ ꯅꯝꯕꯣꯟꯕꯤꯒꯤ ꯆꯦꯛꯊꯣꯡ ꯂꯝꯕꯤ ꯊꯤꯡꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯂꯥꯛꯂꯒ ꯃꯈꯣꯏꯕꯨ ꯐꯨ ꯆꯩꯗꯨꯅ ꯇꯥꯟꯈꯥꯏꯕꯤꯔꯝꯕꯇ ꯅꯠꯇꯅ ꯂꯨꯆꯤꯡꯕ ꯁꯃꯔꯦꯟꯗ꯭ꯔꯕꯨꯗꯤ ꯊꯣꯡ ꯃꯊꯛꯇꯒꯤ ꯇꯨꯔꯦꯜꯗ ꯊꯥꯗꯕꯤꯔꯝꯃꯤ꯫ ꯁꯥꯊꯤꯅ ꯁꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯃꯌꯨꯝꯗ ꯂꯥꯏꯀꯠꯅꯈꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯣꯖꯥꯅ ꯂꯩꯕꯤꯔꯤꯉꯩꯗ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ, ꯑꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯅꯛꯅ ꯂꯣꯏꯅꯕꯤꯍꯧꯕ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯤꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯒ 1952ꯗ ꯊꯣꯛꯈꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯟꯗꯣꯂꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯁꯣꯃꯣꯔꯦꯟꯗ꯭ꯔꯅ DM ꯀꯣꯂꯦꯖ ꯀꯥꯔꯛꯂꯕ ꯃꯇꯝ 1954ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗꯅ ꯃꯅꯤꯄꯨꯔꯗ ꯁꯣꯁꯤꯌꯦꯂꯤꯁꯀꯤ ꯑꯀꯟꯕ ꯑꯟꯗꯣꯂꯟ ꯇꯧꯈꯤꯕ ꯃꯇꯝꯅꯤ꯫ ꯑꯟꯗꯣꯂꯟ ꯑꯗꯨꯗꯁꯨ ꯁꯃꯔꯦꯟꯗ꯭ꯔ ꯃꯥꯏꯄꯨꯅꯕ ꯃꯑꯣꯡꯗ ꯊꯧꯗꯥꯡ ꯌꯥꯈꯤ꯫ ꯃꯁꯤꯗꯤ ꯁꯣꯏꯗꯅ ꯃꯥꯅ ꯀꯣꯂꯦꯖꯇ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯅ RK ꯗꯣꯔꯦꯟꯗ꯭ꯔ ꯍꯣꯏ ꯂꯩꯔꯝꯃꯕꯅꯤꯅ, ꯃꯇꯝꯗꯨꯗ ꯗꯣꯔꯦꯟꯗ꯭ꯔꯗꯤ ꯁꯣꯁꯤꯌꯦꯂꯤꯁꯀꯤ ꯑꯀꯟꯕ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯁꯣꯁꯤꯌꯦꯂꯤꯁꯀꯤ ꯑꯀꯟꯕ ꯑꯟꯗꯣꯂꯟ ꯇꯧꯈꯤꯕ ꯃꯇꯝꯅꯤ꯫ ꯑꯟꯗꯣꯂꯟ ꯑꯗꯨꯗꯁꯨ ꯁꯃꯔꯦꯟꯗ꯭ꯔ ꯃꯥꯏꯄꯨꯅꯕ ꯃꯑꯣꯡꯗ ꯊꯧꯗꯥꯡ ꯌꯥꯈꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯖꯦꯜꯗ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯀꯨꯝꯕꯥꯕꯗ ꯂꯥꯆꯜꯂꯝꯂꯤ ꯑꯁꯨꯃꯥꯏꯅ: ꯑꯣꯏꯅꯥꯝ ꯑꯃꯨꯖꯥꯎꯅ ꯆꯩꯊꯥꯕ ꯀꯨꯝꯗꯤ ꯁꯣꯛ 1963 ꯁꯖꯤꯕꯨ ꯊꯥ 12ꯅꯤ ꯌꯨꯝꯁꯀꯩꯁꯗ ꯁꯖꯤꯕꯨꯒꯤ ꯄꯥꯜꯂꯣꯛ ꯑꯣꯏꯌꯦ꯫ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯔꯛꯄꯗ
ꯍꯤꯌꯥꯡꯒꯩ ꯊꯥꯗꯤ ꯌꯨꯝꯁꯛ ꯀꯩꯁꯟꯅꯍꯜꯂꯦ ꯀꯨꯟꯅꯤ ꯅꯤꯡꯊꯧꯀꯥꯕꯗ ꯁꯣꯁꯤꯌꯦꯂꯤꯁꯅ ꯑꯟꯗꯣꯂꯣꯟ ꯍꯧꯋꯦ ꯀꯨꯂꯨꯝꯗꯣꯏꯅꯤ ꯁꯒꯣꯜꯁꯦꯟꯗ ꯑꯟꯗꯣꯂꯣꯟꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐꯤꯁꯇ ꯍꯥꯎ ꯔꯤꯁꯥꯡꯅꯆꯤꯡꯕ ꯗꯥꯔꯨꯒꯥ ꯁꯤꯐꯥꯏꯅ ꯏꯁꯤꯡꯗ ꯊꯥꯗꯗꯨꯅ ꯈꯔ ꯁꯣꯛꯑꯦ ꯊꯥꯁꯤꯅꯣꯡ ꯁꯒꯣꯜꯁꯦꯟꯗ ꯁꯤꯐꯥꯏꯅ ꯑꯟꯗꯣꯂꯣꯟꯒꯤ ꯃꯤ ꯈꯔ ꯆꯩꯕꯨꯟꯅ ꯐꯨꯗꯨꯅ ꯃꯤ ꯈꯔ ꯁꯣꯛꯑꯦ ꯄꯣꯏꯅꯨ ꯊꯥꯗꯤ ꯏꯔꯥꯏꯅ ꯍꯜꯂꯦ ꯑꯗꯨ ꯅꯨꯃꯤꯠꯇ ꯁꯥꯇ꯭ꯔ ꯃꯆꯥ 35 ꯑꯦꯗꯚꯥꯏꯖꯔ ꯑꯣꯐꯤꯁꯇ ꯗꯥꯔꯨꯒꯥ ꯁꯤꯐꯥꯏꯅ ꯋꯥꯀꯣꯛꯅ ꯐꯨꯗꯨꯅ ꯁꯣꯛꯑꯦ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯗꯥꯛꯇꯔꯗ ꯊꯝꯃꯦ ꯃꯔꯤꯅꯤ ꯅꯤꯡꯊꯧꯀꯥꯕꯗ ꯑꯟꯗꯣꯂꯣꯟꯒꯤ ꯃꯤ ꯁꯃꯔꯦꯟꯗ꯭ꯔꯅꯆꯤꯡꯕ ꯁꯥꯇ꯭ꯔ ꯃꯆꯥ 3-4ꯒ ꯊꯅꯥ ꯁꯤꯐꯥꯏꯅ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯈꯤ ꯍꯥꯏꯗꯅ ꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕ ꯑꯅꯤꯁꯨꯕ ꯈꯨꯂꯝ 1989ꯒꯤ ꯑꯅꯤꯁꯨꯕ ꯈꯨꯂꯝꯒꯤ ꯂꯃꯥꯏ 773 ꯑꯃꯁꯨꯡ 79ꯗ ꯌꯥꯎꯕꯅꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯏꯟꯈꯠꯂꯛꯄ ꯊꯃꯣꯏꯗ ꯒꯥꯟꯙꯤꯖꯤꯒꯤ ꯑꯍꯤꯡꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯀꯟꯅ ꯅꯤꯟꯗꯥ ꯇꯧꯖꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯥꯅꯤꯡꯗꯕ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕꯗꯤ ꯏꯆꯝ ꯆꯝꯅ ꯂꯦꯞꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯁꯣꯏꯗꯅ ꯁꯥꯒꯠꯈꯤꯕꯔꯥ 1959ꯗ ꯃꯥꯒꯤ ꯃꯔꯨꯞ ꯄꯍꯥꯔꯤꯅ ꯂꯨꯄꯥ 110 ꯈꯛꯇꯪ ꯊꯥꯕꯤꯔꯛꯅꯕ ꯕꯣꯝꯕꯦꯗꯒꯤ ꯆꯤꯊꯤ ꯏꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯃꯔꯦꯟꯗ꯭ꯔ CC ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯊꯥꯒꯤ ꯇꯣꯂꯣꯞ ꯆꯥꯔꯦ ꯑꯗꯨꯕꯨ ꯁꯦꯟꯐꯝ ꯑꯗꯨ ꯌꯧꯕ ꯇꯣꯂꯣꯞ ꯐꯪꯈꯤꯕꯗꯤ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ 12 ꯁꯨꯕ ꯄꯟꯗꯨꯞ ꯑꯔꯥꯝꯕꯝ ꯁꯃꯔꯦꯟꯗ꯭ꯔ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯗ ꯂꯥꯛꯆꯒꯗꯕ 12 ꯁꯨꯕ ꯄꯟꯗꯨꯞꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩꯒꯤ ꯈꯣꯡꯍꯧ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯗꯨ ꯉꯁꯤ ꯊꯝꯖꯔꯤꯕ ꯄꯟꯗꯨꯞ 10 ꯁꯨꯕ ꯑꯃꯁꯨꯡ 11 ꯁꯨꯕ ꯑꯅꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯂꯨꯛꯆꯔꯤ